ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯂꯥꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯣꯏꯅꯣ, ꯃꯤ ꯁꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯣꯏꯅꯣ, ꯋꯥꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯁꯤꯡꯁꯦ ꯃꯆꯥ ꯃꯆꯥ ꯑꯃꯨꯛ ꯁꯤꯟꯅꯔꯛꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯃꯥꯁꯤꯡꯗꯣ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯝꯒꯅꯤ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡ ꯃꯣꯏꯁꯤꯡꯗꯣ ꯀꯃꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦꯀꯣ ꯑꯩꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗꯀꯣ ꯁꯨꯝ ꯋꯥꯍꯩ ꯈꯤꯇꯪꯈꯛ ꯊꯝꯖꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦꯕꯀꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯁꯦꯝꯅꯤꯡꯗꯔꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗꯀꯣ ꯋꯥꯍꯩ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯇꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯈꯪꯉꯕꯅꯦꯕꯀꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯌꯦꯡꯉꯨꯅꯦ ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯥꯟꯁꯦ ꯆꯈꯤꯕ ꯃꯦ ꯊꯥꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯦꯞꯇꯅ ꯇꯧꯔꯛꯄꯗꯒꯤ ꯇꯥꯡ 5 ꯐꯥꯎꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯐꯔꯦꯗꯤ ꯍꯥꯏꯔꯒ ꯁꯨꯡꯐꯗꯤ ꯐꯗꯦ ꯃꯆꯤꯗ ꯑꯗꯨꯒ ꯁꯣꯛꯑꯦ ꯑꯗꯩ ꯆꯍꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧꯔꯦꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯄꯗꯤ ꯂꯥꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯦ ꯊꯥꯒꯤ ꯇꯥꯡ 3ꯗꯩꯅ ꯉꯁꯤ ꯖꯨꯟ ꯊꯥꯒꯤ ꯇꯥꯡ 6 ꯌꯧꯔꯦꯀꯣ ꯄꯨꯔꯥ ꯊꯥ ꯑꯃ ꯍꯦꯜꯂꯦꯀꯣ ꯂꯥꯟꯁꯦ ꯆꯠꯊꯔꯛꯏꯁꯦ ꯑꯁꯤꯒꯤ ꯃꯔꯛꯁꯤꯒ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯀꯌꯥ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯔꯦ ꯃꯤ ꯀꯌꯥ ꯁꯤꯈꯔꯦꯀꯣ ꯃꯌꯥꯝ ꯑꯁꯤꯁꯤꯡꯁꯤꯒꯤ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯦꯡꯉꯨ ꯍꯟꯗꯛ 4-5ꯁꯤꯗꯕꯨ ꯌꯦꯡꯉꯨ ꯅꯣꯡꯃꯗ ꯃꯤ 2 ꯁꯤꯕ 3 ꯁꯤꯕ 4 ꯁꯤꯕ ꯐꯦꯁꯕꯨꯛꯇꯒ ꯊꯣꯛꯂꯛꯏꯕ ꯎꯕꯗ ꯁꯤꯁꯤꯡꯁꯦ ꯎꯕꯗꯀꯣ ꯊꯃꯣꯏꯁꯦ ꯀꯃꯥꯏꯅ ꯏꯪꯊꯔꯒ ꯂꯩꯗꯣꯏꯅꯣ ꯑꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯉꯝꯗ꯭ꯔꯦꯕ ꯏꯪꯊꯔꯒ ꯂꯩꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯗꯣ ꯁꯥꯎꯅꯤꯡꯉꯦꯅ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒꯁꯨ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯉꯝꯗꯦ ꯀꯩꯁꯨꯝꯁꯨ ꯇꯧꯕ ꯉꯝꯗꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯒ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯀꯌꯥ ꯆꯍꯤ 19 ꯁꯨꯕ 22 ꯁꯨꯕ ꯑꯗꯩ 30 ꯁꯨꯕ ꯅꯍꯥꯔꯣꯟ ꯁꯨꯛꯖꯥꯝꯁꯤ ꯌꯦꯡꯉꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯑꯗꯨ ꯄꯥꯜꯂꯦ ꯑꯗꯩ ꯁꯤꯔꯦ ꯃꯃꯤꯡ ꯑꯣꯏꯅꯗꯤ ꯄꯜꯂꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯗꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯅꯤꯅꯤ 2 3 4 5 ꯑꯁꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯁꯤꯒꯀꯣ ꯁꯤꯇꯪ ꯁꯨꯝ ꯍꯪꯅ ꯂꯩꯕ ꯂꯥꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯦꯞꯇꯣꯏꯅꯣ ꯃꯤ ꯁꯤꯕ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯣꯏꯅꯣ ꯂꯥꯟ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯣꯏꯅꯣ ꯑꯋꯥꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯇꯣꯏꯅꯣ ꯑꯁꯤꯇꯪ ꯀꯣꯛꯁꯤꯒ ꯈꯜꯂꯒ ꯂꯩꯔꯦꯕ ꯀꯩꯁꯨꯝ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯍꯥꯠꯇꯣꯛꯄꯤꯕ ꯑꯗꯨꯒꯩꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯌꯨꯝꯁꯤꯡꯗꯣ ꯃꯩ ꯊꯥꯗꯣꯛꯄꯤꯔꯒ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯌꯦꯡꯉꯨꯅꯦ ꯊꯋꯥꯏ ꯇꯀꯅꯕ ꯍꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯀꯅꯥꯕꯨ ꯀꯅꯥ ꯌꯨꯝ ꯊꯥꯗꯣꯛꯅꯤꯡꯕ ꯂꯩꯒꯦꯅꯦ ꯑꯗꯨꯕꯨ ꯏꯁꯥ ꯏꯊꯟꯇ ꯊꯋꯥꯏꯁꯤꯗ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦꯀꯣ ꯍꯥꯏꯅ ꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯊꯋꯥꯏꯗ ꯍꯤꯡꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯆꯠꯂꯒ ꯑꯗꯨꯒ ꯌꯨꯝꯗꯨꯒ ꯂꯩꯍꯧꯔꯤꯕ ꯄꯩꯁꯥ ꯂꯨꯄꯥ ꯁꯅꯥ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯏꯃꯨꯡ ꯑꯃꯗꯀꯣ ꯏꯅꯥꯛ ꯈꯨꯟꯕꯕꯨ ꯑꯣꯏꯔꯣ ꯂꯥꯏꯔꯕꯕꯨ ꯑꯣꯏꯔꯣ ꯌꯨꯝ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯃꯔꯣꯝꯗ ꯄꯥꯁꯜꯂꯨꯔꯒꯗꯤꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯄꯣꯠ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯁꯤꯡꯗꯣ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯊꯥꯗꯣꯛꯑꯝꯃꯒ ꯊꯋꯥꯏꯗ ꯍꯤꯡꯉꯒ ꯂꯣꯏꯔꯦꯅ ꯆꯠꯂꯤꯅꯤ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯁꯨꯛ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯕ ꯁꯤ ꯁꯔꯛꯁꯤꯒ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯂꯣꯏꯕ ꯀꯧꯕ ꯂꯩꯇꯦ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡ ꯅꯣꯡꯃꯒꯤ ꯑꯗꯨꯒ ꯑꯗꯨ ꯁꯤꯔꯦ ꯄꯣꯁꯁꯤꯒ ꯎꯔꯤꯕ ꯃꯦꯁꯇꯩꯗꯤ ꯐꯦꯁꯕꯨꯛꯇ ꯆꯪꯕ ꯌꯥꯗꯦ ꯅꯨꯡꯇꯤꯒꯤ ꯃꯤ ꯁꯤꯕ ꯎꯏ ꯑꯁꯤꯁꯤꯡꯁꯦ ꯎꯔꯒ ꯀꯃꯥꯏꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ ꯅꯦꯕꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯒꯤ ꯃꯇꯝꯁꯤꯗ ꯃꯆꯥ ꯑꯃꯨꯛ ꯁꯤꯟꯅꯔꯛꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯃꯥꯁꯤꯡꯗꯣ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡ ꯃꯣꯏꯁꯤꯡꯗꯣ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯃꯣꯏ ꯃꯊꯃꯣꯏ ꯀꯌꯥꯝ ꯁꯣꯛꯑꯝꯒꯅꯤ ꯑꯁꯤꯇꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏ ꯑꯩꯅꯀꯣ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯂꯥꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯣꯏꯅꯣ ꯃꯤ ꯁꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯣꯏꯅೋ ꯋꯥꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯁꯤꯡꯁꯦ ꯈꯟꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏꯀꯣ ꯈꯜꯂꯝꯃꯤ ꯑꯃꯤꯠ ꯁꯥꯍ ꯃꯅꯤꯄꯨꯔꯗ ꯆꯠꯈꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯐꯔꯅꯤ ꯍꯥꯏꯅ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯊꯝꯃꯝꯃꯤ ꯑꯗꯣ ꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯂꯥꯟ ꯂꯣꯏꯗꯦ ꯃꯥ ꯂꯥꯛꯑꯝꯃꯦꯅꯁꯨ ꯂꯥꯟ ꯂꯣꯏꯗꯦ ꯂꯥꯟꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯣꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯃꯤ ꯁꯤꯕꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯦꯞꯇꯣꯏꯅꯣꯁꯨ ꯈꯪꯗꯦ ꯃꯩꯇꯩꯁꯦ ꯁꯨꯛꯖꯥꯝ ꯁꯤꯔꯦ ꯁꯨꯛꯖꯥꯝ ꯑꯁꯣꯛꯄꯗ ꯂꯩꯔꯦ ꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯏ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯝꯗꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯍꯣꯏ ꯃꯌꯥꯝꯗꯒꯤ ꯄꯥꯎꯗꯒꯤꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯅꯔꯛꯄꯕꯨ ꯈꯪꯗꯦ ꯄꯣꯁꯇꯕꯨ ꯑꯣꯏꯔꯣꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯂꯥꯜꯍꯧꯕꯁꯤꯡ ꯌꯧꯔꯛꯑꯦ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯪꯉꯦꯕꯀꯣ ꯍꯣꯏ ꯃꯤꯠꯅ ꯈꯣꯡꯅꯕꯨꯗꯤ ꯎꯔꯨꯗꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗꯗꯤ ꯃꯌꯥꯝꯅꯗꯤ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯑꯣꯏ ꯍꯥꯏꯅꯗꯤ ꯊꯥꯖꯩꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯁꯨꯝ
हाइदी कमाय हाइनी इसा इसाना खितंग सेफ ओइनाबा सुम जेंगबिउबको मतेंग कइगुंबा मतेंग निरक्पा तारगासु मतेंग पीबा तारगासु खितंग जेंगा हाइदी थिगतलगा पीबिउ हाइजनिंगी मरमदी मखोइसु लांजेनरिनी लालौबसिंगिदि फैमिली लेरमो हाइबा कैसुम लेतेको मोइगिसु फैमिली लेइनी मणिपुर की मैतै सिंगदिको मोइ यामना अवान लेरे मखोइगिदि हाइदी मणिपुर लई है खांगेको अदो लालौबसिंगिदि अखोइ कसादा लामोय लाक्ते हाइबसु कैसुम लेतेबको अदो मखोइ मयामसु लामगनी हाइना थाजैको अदो सिंगदो कमाय हाइनी मखोइ सिंगदि हौजिक जेउने चंगजाफम निबैदमक्ता यामना कैनो हाइदी याम नोंजना यामना हाइदी याम नुसीना कहीं तौदीको याम नुसीब मौंगदसु मतेंग निरक्पा यायबको अदो मयामना चेक्शन बिउ मतेंग पीबा तारगासु यामना चेक्शन याम थिजलबा मतुंगदा पीबिउ हाइजनिंगी मतमसे याम फत्तबनिनाको चेक्शन बनदी फैको अदो मयाम अइना से हायनाको यामना खंगना हाइमा हाइजबा नतेको अदो अइना वीडियो से सेमजरकपसिसुको अइना यामना नुंगाइतबा यामना उरेबको हाइदी असियाना मयाम उरकपसिगसु नुंगाइमंदनाको अइना वीडियो से सेमजरकपनि अदो मयाम असोय अंगाम यारगसुको मयामना ngakpigani aina khalli asoba yarogasu mayamna sum comment da sum haibirao adudi mayam video si lo senjarage ko